My news Guwahati da Maithilongi pau tabiribasingbu ihan hanmaktada chingangbam Suzitrani na khurumjari. Husing asigi samlapa mariba pausing lobirase. Ngasi senglaba numid Idul Joha gi thoram malimgi mafamsingda Islam lining chatpasingna pangthoknakibago Manipur amadi Assam dasu Manipuri Muslim singna numid asibu paksanna pangthoknaki. Mitai pangal singna khundaba mafam singda ayuk anganbadagi masjid talakna duna mapugi mafamda thongni jakibaga loinana punna chamin thakmina duna harau nungaiba phongdoknaki amadi malemda santi puraknabagi damak mapugi mafamda amatoina thongni jaki. Assam da CM Himanta Biswa Sarmana Idki damak sa kakpagi matangda akhanaba wafam kaya thamkiba amadi maduda leiramba che naramba kaya su sengdoknarakibadagi COVID na moiduna chahi anigi matung handakti masjid singda angang yauna pnamak hoduna namaz sonba thoraknaki. Nagalamaromda hokiba thangza numit Bakri Idki numitta sa kakpagi matangda leiramba che naramba pnamak loishiladuna Aingi matungina Bakri Id natraga Idul Joha gi numitta sa kakpasi Assamda permissible ni haina Guwahati High Court na hairaki. High Court ki order asigi pung kharagi matungda Assam gi CM Himanta Biswa Sarmana so Assam Cattle Preservation Rules Inglisingani kunmathoi ngakna chatnanaba Muslim miyamda yamna magkanna amuk haizaraki. Hariba rule asigi matungina Hindu, Jain, Sikh amadi atei sansa chadaba phurup singna mapungoina taba area singda san kurban tauba natraga chaba thingbata natana atei phurup singi religious sentiment sokadaba oiragadi Bakri Id ki matamda sa kakpigano hainasu rule asida mayek sengna pallibane. Jaragasida COVID matungi oina handaki khwaidigi chawba haz ki thoramasida ngasi chawrakna miyoi million ama henbana makada tinki. Guwahati Saraighat ki ariba thongdagi pakhang macha ama Brahmaputra da chongthaduna sikre yamnamak nungaitabade nupa macha sigi mathakta mahaki khunna maral kya sikhi adubu mahakti lanjadabani haina yamnamak ningamdana nupa macha sina isingda chongtharamdai miyamna mahakpu thembada phongdoklamki. Nupa macha si Barpeta dagini cycle amada tongduna lakhibane mahakpu kananaba them nongnanaba mayamna hotnaki adubu mahaki manakta changsiliba matik mahaki phirep hongkide amadi mamaithangda mahak isingda chongthakibane mahakpu thembagi video social media da viral oirakre. Goresorgi Naukatada Chahi Taramangagi Pachmacha Ama Hidak Mana Piket Kara Huralubagi Maralda Mahairoi Lup Asuna Pu Chaivadagi Ikaimanduna Matomta Sijakre. Pacham Macha Anina Huranbani Mapamasigi Asuna Madugi Wayan Bagi Mingda Lupalising Manga Piraknaba Dimantauke. Mamanaba Amadi Sel Paibadagi Piki Adubu Kangpok Sangda Leiba Yamnamak Wana Hingliba Pacham Macha Sigi Imungna numit kharanidang orbasu matam pibiyu haizaki adubu hanna ikaiba pibaga loinana phuchaiba lepkhide tungda yumda halaklaga ikaimanbadagi nupa macha ase suicide tauki mafam asigi asugi luchingba ani ahum thogdoga sigi maridagi pulisna phajinkhre. UP amadi Bihar gumna kha panchayat ki wayal Assam dasu chatnaba horakle Nagaugi Chor Lalungaugi Khunjasingna Mifam Pangthuktuna Warip Laurabagi Matung Maraleraba Miyoi Amabu Miyam Mamangda Kisalaga Maithaduna Hatkre. Nauna Thiba Nupi Atombi Amabu Mahakna Ot Naivadagi Nupi Atombi Pukrida Chungtaduna Siki Habagi Watoktagi Nupa Si Marale Haraduna Miyam Mangda Mahakpu Hingna Maithakibane. Tara Suba Sahitya Kirtan ngasi Jaribon Hailakandi Laishram Khungi Oza Subramgi Yumda Pangthokre. Thoromasida Asemani Singna Mayai Tangbalda Aduga Manipuri Sahitya Parisad Assamgi President N.G. Joy Kumarna Chief Guest GC College ki Potharaba Oza K.N. Chan Dr. Naurem Vidyasagar Manoj Pandena Special Guest Oina Pangthokke. Mifamda Aiba Aibi Nipumanga Romna Waring Saring Pathoki Lunana Manga Suba Lariksu Pongki Thoromasi El Kulachandrana Conduct Tauki.
इसिंग इचाउना मरम ओइरगा अवाब तारबा लखीपुर सब डिवीजन की मनुंग चना लैबा निंगथेम खुलदा खुंदारिबा मितै अमदी मितै पांगल सिंगी चौराकना युमथोंग चनीरोमदा मणिपुर की नहावरिबा सोलो वर्कर मणिकांत मुतुमना नोमगी तंगाई फदना चंगबा पोलमसिंग यंथोखरे मणिकांतना फोंदोरखिबदा महाक सेंथोक लैबा मिसक अमा नत्ते अदुबु पुक्चेल चावरबा मियोई कयाना लुपा अमा फावबा तेंबांगबिरखि तेंबांगसिंग अदुना इचिल इनाउसिंगदा मतेंग खरा तौरबसु पांगजबनी फोंदोरखि यंथोपगी थरम अदुदा कसार डायरीगी एडमिन मैराखुमन रोशन वाहेंगबम अमदी निंगथेम खुलगी इचिल इनाउ कयासु सरुक याखि असिदसु नतना WMC बराक वैली जोनसु कसारगी मितैना ताबा खुन खरदा चाननबगी पोटलम अमदी थकनबा इसिंग यंथोखरबगी मतुंग ngarangsu silchar bualjurda thaknaba ising liter lisingani amadi bleaching powder packet kaya yanthokre yanthopagi thoramasida WMC Varak Valley Zone gi secretary K Amrendra vice president K Ibungo Tonna luchingduna member kyasu yaukhi लखीपुर सब डिवीजन की मनुंग चन लैबा तेरा खुन लाइमयुम मांदोब कमिटी अमदी श्री श्री गोपाल आश्रम की पुरोहित ओइबिरंबा लाइमयुम गौरचंद्र शर्मा ngasi ayuk binakandi part 1 da laiba masagi mayumda laikhitre mahak masagi chahi 95 sukhre mahak ward number 3 binakandi की vote committee की president amadi BJP की member ne mahak na laikhidabada मांदोब कमिटी united youth club बिनाकांदी पार्ट 1 की मेरा पाइबी इमा सिंह बिनाकांदी BJP की मंडल कमिटी मणिपुरी OVC बोर्ड की मियोई सिंगना अवाबा फोंदोखि इंगुदम मणितोंबना लाइमियुम गौरचंद्र शर्मा की पुंसी अमदी थबक की मरमदा वारोल कया थमखि माकी अपोकपा ममा मनाउनुपा अमा अमदी बिनाकांदी GP वार्ड नंबर 3 की मेंबर ओइरिबी माकी लोइनबी सुनीता शर्मा अमदी मचानुपा अमगा मचानुपी अमगा लैहौरे ngasi rural development association polarbon sin langduna handak SSLC amadi higher secondary examination da first division da mai palakraba mahairoi sing manipuri sahitya parisat na sahitya bhushan mana pirakraba maishnam bhuwon amadi under 19 national futsal tournament bhopal da sanakhibada champion oirakraba team gi sanaroi birjit laishrambu ikai khumnaba utpagi thorom ama polarbon bazar gi sanglenda pangthokre thorom asida association gi president thokchom jugendrana mayai tangbal amadi beni mishra kaisham vidyapati khaidem gaura hari amadi naurem haridasna case oina daisa famki हाइबा थोरम असिदा एसोसिएशन की माइकेदगी लेंग्यान फी अमदी सर्टिफिकेट अममम पीदुना अखनबा मियोइसिंग असिबु इकाई खुमनबा उतखिबगा लोइनना थोकचोम ngौबना माकी लेखिद्रबा मपाबुंग थोकचोम ब्रजधन निंगसिंग मना हाइदुना लुपा लिसिंग अममम महिरुइसिंग असिदा पीदुना पुकनिंग वाखल थोगतपिखि हाइना जनरल सेक्रेटरी मैष्नाम जितेना फोंदोरकले All Assam Manipuri Youth Association Amiyana Chatharakpa Ichaugi Relief Yanthokpagi Thoram ngasisu Silchar Tukogi Lekai Rongpur Chinjor Chingdong 12 Chandam Chinglekai Chandam Khunjau amadi Chingdong Lekai na Chingbada Yanthokre Ichaugi awaba nanglaba atei khumgang singi micham miyamnasu relief asi ngaiminasi makha tana yenthorakhigani hainasu association asigi maikidagi miyamda khangalakle Hauzik Manipur ki pauda National Identity Protection Council NIPCO ga khusamnaduna Phobak Chau Awang Lekaida ngasi mafam aduda khundaminariba Maitei Pangal Chilinau Sing amadi khunung lona badalairiba Maitei Ahalaman Sing yauna achamba thoram amaga loinana Bakri Eid ul Adha gi thoram pangthokre thoram aduda NIPCO gi president Oinam Premjit Irengbam Tongbra Jainu Laluddin Nongyai Sorokhaibam Hemo Maitei na president member oina saruk yakhi Nipko gi maikaidagi ngamjaba Maitei ahal sing amadi Maitei pangal gi ahal sing da khudol pot piduna ikai khumnaba utkhi loinana Maitei pangal amadi Maitei gi achetpa mari adubusu ningsingminakhi punna hingminaba amadi punna chaukhutminaba haibagi pandam ga loinana achamba chaklen amasu chaminakhi haina assistant secretary IPR na thadorokpa chirol amana phongdorakle
Imakhol awang potsangba mamadi awang kobru development committee tingri anina puna khusamnaduna ngasi tingri khulgi harau chingda lamdamasigi ising nungchitki phibam kanjabada saruk yazaba haibasigi pandamda u thabagi thoram pangthokkhare Humbudrawamdoi suba ban mahotsav thoramga marilingana pangthokiba u thabagi thoramasi Imakhulgi founder president Dr. Rajkumar Gunachandrana harau chingi Mahadev Laisangi Laimangda u ama tharaduna hautokhe Imakhul amadi committee asigi luploi yankhaina punna u chara chahumuk thakhi Thakiba chara sing adudi maruaina hainojom Thaibong Pungdon Chorofon Yongchak amadi Leihau chara sing asi DFO Urban Forestry Division Mongzamna khusinarakhibani hairi Thoramasigi saruga moina nungthilgi matamda Imakholgi luploi singtagi oiba u thasi amadi upal kansi haibagi thimda seireng seidinaba amasu pangthokhi luploi kuntrana seireng pathokhi haina secretary wahingbam romen maiteina thadorokpa chirol amana phongdorakli ngasi wangu maning sabalgi kumbi sagang lambi paringda frisking tawringe scooter thoduna lakpa mioi ani khamnanaba hairubada khamlamdana police personnel lama gari na thomlamlaga chenki adubu khudakta CDO Bisnupur amadi kumbi police ki team amana tanaduna mioi ani bu phaki makoi ani dagi sapon kunthra da haptuna puramba brown sugar gram 413 phagat pangamkhre Meghalaya da Manipurgi Puariga Sagona Raklaba Shillongi Laitum Kragi Redland Haina Kangnariba Manipur Rajbari Asida Manipur Lengakna Taksinduna Lakpadagi Lam Ekar Ama Dasmik Mapan Nipangi Pak Chawba Mapam Ama Shillong Manipur Bhavan Sananaba Ayaba Meghalaya Lengakna Pirakre Hairi Wafamasi Manipurgi CM N Birena Pongdorakibani Assam da haukiba pung kunmari asida COVID ki anoba positive case chani gi mathakta phangkhre habdi chani ga taramathoi phangkhi positivity rate cha da tarani thoi yaukhre Sikkim da su handang marak COVID case nomda phangbagi chang khangwang wangkhalakli positivity rate cha da tarani panni Manipur da su ngasi haukiba pung kunmari asida COVID ki anoba positive case kuntaret phangkhi Tiruvananthapuram amadi Kochi da leiba Rulu Mall outlet singda midnight sale gidamak angku phangna miyam thomjinnarakre Polam khudimakta chada yankai 50% discount piba midnight sale asi July 3 ki ahing pung 13 ga minute yankai mapan dagina July 3 ki numit thokpa phawba chathakibani adubu krik krik inana lengpham phawba leitaba makai tin kiba customer singi video social media da viral oirakre Kali wathok chawk thorakpagi marak sida Prime Minister Narendra Modi na Ima Kalibu thagatpa phongdokibaga loyana Kalibu Center of Devotion ni Ram Krishna Paramhans na phawba imagi mafam da leijaba kathokhe Kali imagi thawjal ebagasi mathakta pina birabani haikiba wafam asina chayet na bawangang khibi TMC gi MP Mahua Moitra gi mathakta Mamta Banerjee na action lokhattaba yadabagi phibam ama lakli Amarnath Yatra gi khongchat numit kharani gi oina suspend tawkhre haukiba sagolsel numita akiba phangna nong haitharakpadagi Amarnath Yatri 13 Laikidaba amadi kayamana sogapan nangkiba duga da kayamana lebak nan kiba thokdoga dugi matungdagi amuk nong kanna churakpadagi khongchat asi kharanigi oina suspend tawba takibani Sri Lanka gi Prime Minister gi Lanayum Khuisaunaraba micham miyamna kangkhong chaihankre Prime Minister asina phamdagi resign torogani haibagi thajaba piraba matungda fawba miyamgi asaw mairi nemthakide mahaki yumgi manung amadi mapan animak pibam thina sokhalamki amadi sarukayam kharasu mai thadoklamki nakalamarom president ki official sangai manung yongna changsilakhiba Sri Lanka gi protesters singna Leibagazina Sil Tungi Awaba Mayuk Naringai Matamasidasu President Gotabaya Rajapaksa gi mayumda Senpamoina Lupa million kaya Leiramba Tingnaki. Panbayaba Mana Rang Tangzanumit protester lising kayana Makogi Mayum Singda Nampuda Changshilakpada President Amadi Prime Minister Animak Makoi Makogi Mayumda Leiram Kide.
President Gotabaya Rajapaksa lagliba July 16 famdagi kumtharagani lauthorakre. Loinana Sri Lanka gi Army Chief na micham miyamda santi lehenbada mateng pangbiyo kanna haijarakle. Aroibada ngasi tentakpa maroiba pau khara. AC electric bus chani amadi CNG operated bus chama Guwahati Saharda Inglisingini Kulhumdogi February thadagi chenba hauragani. Shillongda app-based offline natraga online bike taxi service ban tawkre. Guwahati sing thaglubadagi Maharashtra gi Amravati da miyoi ahum laikhidre nifutaretna laikanari. UP da Inglising amaga chamapan marfutara tarukta polling officer ama phubagi case ta chenabadagi actor dagi politician on kraba Ras Babbar da Lucknow gi court amana chahi ani jail da lainabagi wayal pikre. India sinba thungbada lairiba major railway station chatret kayankai tarukta video surveillance system lairagane masigi manungda NFR gi makhada station nipan cover tawgadori. Babul Supriyo bu TMC gi national spokesperson oina khankre. Telangana da red alert laukthokre. Yabnamakana nong chubadagi ising chawbam di lebak ningkhaibadagi thokdokaya thoktuna district nipan da red alert laukthorakibani. Asida sunatana nong chuman badagi mahi tampam sangkayasu chutti laukthokre. Maharashtra dusu hokjik phawda nong kana chubadagi miyoi humbudra taruk laikhidre. Japan da ngasi upper house ki vote thadanakre report matungina ruling LDP na seat humpu hena phangani hari. Tasengna mikhal gi hona ex prime minister Shinzo Abe laikhidabagi nungaitabadu namsinbagi matau ama uba phangkhi. Turkey gi inflation hokiba chahi kunmari gi manungda handaki isna khwaidagi wangle. Maldives ta malim gi oina ahanba floating city habadi atauba sahar saragani. US na Iran gi mathakta anoba sanction thamjilakre. Lebanon na Syrian refugee lising ama hena maribakta halan khinabagi thorang paikhatpa hokre. Amadi South Africa gi Johannesburg ta leiba bar anida nongmai kapnabadagi pung kunmari gi manungda miyoi 18 laikhidre. Bar shooting gi case asina Africa pumba mipaihankhe. Ngasigi radi Arambai News Guwahati da Maitilon gi pau sandok chaba matang sta loisinjabaga loinana tabiriba singbo amukaso hanna khurumjare.